ngase phongkiba tongan tongan manipuri si phongsing amasum thokiba thawdo wathoksing digi maruoibi I pauksing khongasaraga manipur top channel gi maike digi miyamna thamjagi ahanamada sanalaibak pauksi digi lukusaraga kuki militant singna khulngakpa mapon hatkre tarana sokre minister nemsa kipgen gi quarter mai thakre khamenlok meya gi khulsing thangja waiphai yauna khulani su tungkhre Manipur haukiba me ahumdagi tholakliba kanglopki irang asida khwairigi misi mina nangba thangdoksing gi manungda ama oina haukiba ihingda kuki militant singna afaba makhalgi numai sejinaduna attack torakpada maitagi khulngak misam mangasiri atopa miyoi tarana sokle yamna nuwaitaba thawdo thokraba tungda khoisaunaraba miyam horaktuna lamphelda leiba minister nemsa kipgen gi quarter mai thakre khamelok area da leiba khul kya ma sumai thakre kangpokpi district ki thangja waiphai khul amasum salam patong khul gi yum yangkhairom su mai thadokre haukiba ihingda thokiba imunai mutaba thawdo dugi matangna phangba paun hai haukiba numit kharani da thokiba numai kapna bagi thawdok singda thiba khangdana leirakhiba miyoi khara thinaraba khamelok area da sangsinki pausina makhatana hai khulai paidaba miyam aduna kangpokpi district ki cycle sub division gi manungsana leiba aigi jang khulda haukiba ahinga rakhi makoina khara safagadaba maphamni haina khanduna maphamdura leiba church amada sangjafam lokhi church adugi mamang oirapna meter yangkhairom satlaga leiba mi leinadraba yum amagi mayada sak thongduna sanana ba thorang tawduna leinakhi ngarang numidang pung 13 rom tarakpada khulai paiba kuki militants kuntranom maike humdagi sangsilakhi eduga mafam ani duna sapmanaba matam amatada landasilakhi Pungkhai amarum leptana numai kapsilakpa aduda church manungna sangja phamloduna leiba miyoi kya ama asu apanangki makhogi manungda miyoi tareti khudakta church manungduda siki chak thongliba khanglup sing aduda satharakpa attack su miyoi kya marum sokhi koki militant sing aduna attack tawkhraba tungda manak nakpada leiramba khulngak pasing sangsinaraki mayamna langnaba tabri koki militant sing adu maphamda thadolaga senki rescue team sing aduna maphamda hek yobaga ambulance koksinki Atian matam gi menung de ambulance yokshilaktun asu apan singa do matang puthoraki amasum impal gi north AOC da liba ras midisty amasum Jenims hospital pusinduna lekanaki asu pasinga do gi menung da aniamadi hospital yoraba matung da laikidawni police nanga si ayu anganba irang thoki mafam adu sangsinduna thawdo odur laikidraba singa do haksang sing thiki amasum thawai yaudraba miyoi tareki haksang phangmangamki Haksang sing adu Jenims da postmortem tawraba tungda makoi gi imung manungi miyoi singna sinabawkre asiba haksang nipan gi masuk maming khangle atopa amagi masuk maming khangdana Jenims ki mokta laidi laikhidraba mapan gi manungda masuk khanglaba miyoi nipan adu di hawbizam Somen Kumar se kungmari apokpa laikhidraba sawba pangai waiton lamkai Moirang them himant sahi kuntraga mari apokpa gi ming M Lila oksuma manglaikai Laishram Suresh se kuntraga humdu apokpa gi ming L Samngau Oksu Ningthem Sakhul Rajkumar Prasanta Saikuntra Apokpa Gaming Santamani Kurai Ningthobung Laikai Konjangbam Shankar Saikungma Apokpa Gaming Ke Samu Itam Nungwe Awang Laikai Laisram Narendra Elias Nauthubi Saikuntra Gomdoi Apokpa Gaming L Sanahanbi Kurai Ningthobung Laikai Telem Thoithoi Saikungani Pan Apokpa Gaming T Surjit Laimukhong Mapa Yumnam Surjit Kumar Sainifu Gomdoi Apokpa Gaming Y Khula Oksu Ningthem Sakhulni Makoi Nipon gi manungda telem thoithoi inatana ataidi nupi angang lairama ngakani nakala moromda ngasi numidang pung taruklom tarakpa du waida lamphel de leba minister nemsa kipgen gi quarter miyam na horaktuna mai thadokre thawdo sida aso apanamati misimina gi paudi leiti adomainamak yamlaba miyam aduga state force amasum rapid action force ki marakta ngak muknaba thokhi tungda fire service ki miyoising laktur mai edu kana bonakhi thawdo sida quarter sida leirama post ayamba amanga ta thokre hainasu press na phangba paun haidi sera sida yaripokti gi kasum kulen phawo satpigi lamida kangpokpi district ki manungsana leiba salam patong amasum hangjo wifi da leidiba yumpurama ngasi numidang yasanglakpada miyamna mai thakhraidi thawdo sida khul ani sigi yum ayamba amanga ta thokre mai thaba lakriba miyoi sing amasum khul ngak riba sing marakta numai kapna bagi thawdok thokhi adomainamak thawdok sing asida asu apanamadi misimina yawbagi paw hawju phawbi ko inati phangwangamdri amaromda ngarang ihin kuki militants amadi khul ngak riba sing marakta ko thoknabada miyoi mapan lom laikidaba khamelok amasum agi jangi akoibida leibu khul sing khoisaunaraba miyamna horoktuna mai tumna thadokra hairi nauna tholak bi irang asina maram oiraduna Imphal East amasung West district ki curfew ngasi numidang wena pung 6 pawa komthok lambado ayuki pung 8 na tensinan khiansu paw sida makatana su phongdorakli amaromdana
Manipur hauzik thokliba irang asigi matangna United Nations lup taraga mangana memorandum thakre. Manipur hauzik thokliba koki amasung maitegi muknaba sigi matangna Manipur laidiba lup taraga mangagi apunba khangbu amana New York da laiba United Nations General Assembly da memorandum ama pisinduna lamdam asida human right mangaliba amasum humanitarian crisis ki marik sum report thamkre. All Manipur United Clubs Organization amuko Committee on Human Rights Kohar National Research Centers NRC Poide Laimerol Imapai Manipur PLM PAM Indigenous Peoples Forum IPF Irabots Foundation Manipur IFM All Manipur Ethnic Socio-Cultural Organizations MSCO All Manipur Mighty Pongal Clubs Organization Youth Centers MIYC Pongal Students Organization PSO All Manipur Women's Voluntary Associations AMAWOBA Manipur Students Federations MSF Center for Research and Advocacy Manipur CMAM Amasum Youth Foundations for Fitness and Service Manipur YOFFS All Manipur's Manpower Upliftment Centers AMMUC na puna kuyak pi na pisin given ningsing sirol United Nations Secretary General's International Committee of Red Cross Geneva Under Secretary General's Office of the United Nations High Commissioner for Human Rights OHCHR UN Civil Society Sections Amnesty International's ICRC India Chapter UNOBC Asia da pisin ki Manipur gi lup taramangana puna pisin ki ba memorandum aduda pan ki bo role sing adudi shuda le ribisin ko ki militant sing international humanitarian law thugai ni besi thijinduna international norms ki matuk ina serak pi gadavni shuda le ko ki militant sing na kanglu ki inang thona na bhona ri ba si IHL gi matuk ina thijin gadavani loinana ko kisin militant sing na maram sadana kulai pai da bisam sing gi mayokta sejna ba thijin gadavani Hauzi tholiba imu naimu tana basina awawa tahalaba sing the humanitarian reliefs ICRC na pihanana ba US na singatabani Manipur territorials amasum administrative integrating nga hanana ba UN Indian state khangadabani amasum national highway sing da hingmura tangai padaba sangma pose athingba yauduna putok pusin tohangadabani Kangluki muknaba sina maram oiduna mang takalaba sing khundalaita hanana ba mateng United Nations amasum ICRC na pangadavani amasum India governments amasum central security implementation singna matik saba security pi duna lanjena raba purup sing bu makoi hana gi mafam singda khuntalai ta hangadavani loinana Manipur ingtapa phibam lakhana bu gidama UA ICRC gi mission thagadavani haibasine anisu pawsu da makata na phongdorakli Makasa tarak poina to papawna khundrapam Asia purup ani gi marak yashina na ba central force na honaramba angak pawi State sida thokli irang si laksin ringi sera sida khundrapam AC gi oina purup ani gi marakta peace committee sem dun agreement ama gi makara yana na ba central force na village authority da hairakpa si angak pawi haina peace and development coordinating committee PDCC President Lama Pokpam join phongdokre ngasi Manipur Press Cup ta pangthokpa pawmission ga unawada el join hai thokli irang si agreement ama gi makara hana gi phibam da hanjilakna ba hona ba haibasi matam sadi hana leramba khul sing da amu hanjinduna leiba haibasi matau kram na hanjin hana godoribna masida miyam gi aki tuzungba ko na kul sing da state force ki outpost thamna lenga na hona bio loinana lamda masida leiba CSO lanai look club amadi maira pai bisingna tangdu leita ba hana gi punchina hanjina ba lamda masida khunda minari purup sing na puna hona minasi Paugi mifamadu sarugya kiba PDCC gi secretary nongthomba Bobin hai Khamelokta maitei khungak pa amasum ko ki terrorist ani gi marakta khut thona bada laikhidraba sing gi imung munung gi awabada lup asina sarugari lamda masida thoklib irang asigi maidi ko ki militant sing na surakhibani thawong asibu maitei furup sing na pelaktabadigi amadi khangbangal ngamlaktabadigi khut hanba horakhibani loinana phibam masida lamda masigi miyam gi ihul khangna lengang na asum khongtang lokhot piu hainasu apel tarakli Amaromdana Assembly mifam kauduna phirep laudrabadi khongjang sangsinana bu warep nakre All Kongba Road United Clubs Organizations Akrukon sinduna
Imphal East ki Kongba Khetri Lekai Community Hall pangthokiba miyamgi mifamna tongan warep kya lokre ngasi pangthokiba miyamgi mifam aduda handak thokriba lebak thiba thawdok singna laikhidraba singi mafamda saruk yab lakhiba singna minute ani tumina leptuna ikai kumna botki mifam aduda miyamna khanaraba matungda laukibu warep singi manungda athubada akanaba assembly mifam kauraga lamdam asigi MLA singwe sabsaba phirep ama numit 10 gi manungda central lenga masu manipur gi miyamna khangadabane karigumba khangandaba tarabadi CSO singa masu miyamgi mateng loinana MLA singi mathakta khongjang sanction yauri mifam adura laukibu warep atai warep singi manungda koki khulai paiba singa lenga ka sathariba su khudak handokadabane manipur kumja english singa ma samapanga yankai ga matoi the best year oiba NRC khudak sat hangadabane sen koki narco terrorist singna mitei singi mathakta satharagli lana si loisinna ba India lenga na honarakpada Manipur gi apun bagi saktamda singnaba phirap lawraklabadi Manipur da pre-merger political status ta hanjin hananaba demand tawba Manipur da laidiba CSO singna tungan ba thabak tawba mahutta amat oina punsinuna thabak tawbagi matam oire atuba matamna punsilaga thabak tawdrabadi matung tarakpada CSO singna lawrakpa phirepta sawataba masum Akrukogi oiba firep lowa haibna singba yauri hari ngasigi mifam aduda senior citizens for society gi secretary khaide mani kokomi gi chief coordinator Jitendra Ningomamna singbusu wangang khari makasa tarak poina atopa pawmana mit ki pina samthoklaba angang balai katuna imale wakta amuk halakoko haiduna aroiba pukmen pamena khre ngrang numidang dagi haurang ga ahingi nungai sabu halaklaba forward iramna manipur ki apun mi saktam kai biyaroi masumitai misam singi punsi mangan biyaroi haiduna koki militant singa khamelo ki lan phamna thawaina ponta oikraba mitai athobu mapani manungdagi nipani haksang asi mirel sangdagi postmortem examination tawraduna aroiba mathong mangam pangthokna ba magi mayumda pu tharakpagi lambida saruk yakhiba yamlaba miyamna makhoi gi mafamda mit ki pina samthoklaba angang balai katuna ima lebakta amuk halakho haiduna aroiba pumen pamena khre koki militant singa lanthingna bagi damak mitai yumthong khuding digi mi amamam ta oirabasu tholaktuna lanthing minaba yamna mathau tare maramdi mapan thongdagi ubaga manunga lairiba masak anies yamna khenaba lairi haina ngana numidang Imphal East ki khamelokta koki militant singa hakthingna ko thona kiba Laimakong mapalagi miyo mana pausiyesh ta phongdorari ngana numidang thokiba ko thokna bagi thagdo adura laimakong mapalagi miyo taruk amadi oksu ningthem sa khulgi miyo taruk amaga su ko thokna riwa aduda mateng pangna basangobani saurak numidangi pung nipan ga makhairom taba matam nungsumgi matam amada sak saraba matuna khamelokta amuk sangchinduna ahang search amada punna laminaki sarana pung amaro tarakpa duwaida search lari mafamaduna make animaktagi bom yawna noi sarana pung anirop letuna kapsilaki madugi matuna koki militant singna makoi loinana shiramlagani haina wari saduna sanglaktuna nongmai maruna palaga leira miyoi singda thangna phawu yanki matang koki militant sing changsilakwadagi marksu tapna atoppa miyoi singda thawdo dugi matangna pau pina ba haiduna selaki thokriba thawdo dugi matangna mapan gi miyoi singna madi koki militant singna internet ta social media gi thangda search ta changsilaga sak insang sa sinduna lei haina pau sandokliba si yamna noiti maramni search adudi supnagi khul ngakpasing aduga punna wari saduna leibin haina su mangna makhatana phungtoki ngara numidang athingwada khamelokta koki militant singa kho thokna bada miyoi mapan laikhidabagi manungda lamlai AC gi laimakong mapalgi miyoi ama nunggoidagi miyoi ama madi oksudagi miyoi hum yauri laimakong mapalgi laikhidraba telem thoitoi supnagi sei kunga tere khaktang haidi apopana telem surgeon amadi apopi gi mingna telem ongbi samolini kawi nongoi degi laikhidaba miyoi duna konjengmam sankar sei kunga tru apopa konjengmam samu amadi apopina konjengmam ongbi yaima kawi loinana oksu ningthemsa khuldi laikhidraba miyoi ahum adugi mamingna yonam Santi Kumar Laisram Suresh amadi moirangtem hemant kawi haine haide hainesu pawusna makhatana phungdorakli amaromdana RAF na tear gas kapsin madagi nupi ama laikhidre norem thong khulem laikai da leiba nupi singa apunba yaifulup women's welfare associations register number 39/12/97 gi secretary memana thokpasirol amada tha sigi taragani thogi numidang the rapid action force RAF na tear gas kapsin madagi norem thong khulem laikai da leibi laisra kobi nupi ama laikhidre hairi asigumba mathong huktoba thawong singa si thingbina ba Imphal East ki deputy commissioner da su wakat siro lama pisin khraidi rana central security force singa mathong maram khangdana misa miam tear gas mobom kapa yaningde hauji tholiba central security force singa lairakta
ꯌꯨꯝꯂꯛꯇ ꯃꯤꯌꯥꯝ ꯊꯤꯡꯕꯒꯤ ꯃꯤꯡꯗ ꯃꯔꯝ ꯁꯨꯡꯁꯥ ꯁꯥꯗꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯃꯣꯕꯣꯝ ꯀꯥꯞꯁꯤꯜꯂꯤꯕꯁꯤ ꯌꯥꯅꯤꯡꯗꯦ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯑꯋꯥꯕꯁꯦ ꯊꯤꯡꯄꯤꯔꯦ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯕ ꯃꯤꯠ ꯃꯥꯏ ꯄꯥꯡꯕ ꯌꯥꯗꯕ ꯕꯤꯄꯤ ꯋꯥꯡꯈꯠꯍꯟꯕ ꯑꯃꯁꯨꯡ ꯋꯥꯟꯊꯍꯟꯕꯅꯆꯤꯡꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ ꯑꯃꯁꯨꯡ ꯃꯁꯥ ꯂꯨꯝꯂꯤꯕꯁꯤꯡꯗꯁꯨ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯜꯂꯦ ꯍꯥꯏꯗꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗꯅ ꯆꯨꯔꯆꯥꯟꯄꯨꯔ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯅꯝꯗꯨꯅ ꯂꯝꯀꯥ ꯍꯥꯏꯍꯜꯂꯤ ꯇꯣꯈꯥꯏ ꯇꯥꯕꯅ ꯁꯣꯂꯨꯁꯟꯅꯤ ꯍꯥꯏꯕꯒꯤ ꯀꯦꯝꯄꯦꯟ ꯆꯠꯊꯔꯦ ꯃꯃꯥꯡ ꯊꯥꯒꯤ ꯑꯍꯨꯝꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯂꯥꯟꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔ ꯌꯥꯎꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯍꯥꯟꯅꯗꯒꯤ ꯁꯤꯖꯤꯟꯅꯔꯛꯈꯤꯕ ꯁꯥꯏꯟ ꯕꯣꯔꯗ ꯌꯥꯎꯅ ꯑꯇꯩ ꯃꯐꯝꯁꯤꯡꯗ ꯆꯨꯔꯆꯥꯟꯄꯨꯔ ꯍꯥꯏꯕ ꯃꯃꯤꯡ ꯁꯤꯖꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯅꯝꯗꯨꯅ ꯂꯝꯀꯥ ꯍꯥꯏꯅ ꯁꯤꯖꯤꯟꯅꯕ ꯍꯣꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯑꯣꯡ ꯑꯁꯤ ꯂꯝꯀꯥ ꯔꯤꯁꯔꯖꯦꯟꯁ ꯁ꯭ꯀ꯭ꯋꯥꯗꯁ LRS ꯀꯧꯕ ꯂꯨꯞ ꯑꯃꯅ ꯆꯠꯊꯔꯛꯄꯅꯤ ꯍꯥꯏꯔꯤ ꯃꯈꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯍꯨꯠꯇ ꯂꯝꯀꯥ ꯁꯤꯖꯤꯟꯅꯅꯕ ꯑꯀꯟꯕ ꯑꯣꯔꯗꯔ ꯄꯤꯔꯛꯄꯒ ꯂꯣꯏꯅꯅ ꯆꯨꯔꯆꯥꯟꯄꯨꯔ ꯍꯥꯏꯔꯤꯕ ꯃꯤꯡ ꯑꯁꯤꯗꯤ ꯃꯤꯇꯩꯒꯤ ꯅꯤꯡꯊꯧ ꯑꯃꯗꯒꯤ ꯂꯧꯗꯨꯅ ꯁꯤꯖꯤꯟꯅꯍꯜꯂꯛꯈꯤꯕ ꯃꯃꯤꯡꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯂꯥꯟꯅꯁꯤꯡ ꯑꯁꯤ ꯐꯥꯎꯕ ꯂꯦꯞꯄꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯄꯒ ꯏꯔꯣꯏꯗꯅ ꯆꯨꯔꯆꯥꯟꯄꯨꯔ ꯇꯥꯎꯟꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯖꯁꯇꯤꯁ ꯄ꯭ꯔꯦꯁꯤꯗꯦꯟꯁ ꯄꯤꯁ ꯁꯦꯄꯔꯦꯁꯟꯁ is the solution haina thaba holding billboard kya thetpa hore swaidi thawong asi sin kuki mizo amasum zau community ki oina hauzik taliba demand asi manipur ki mapung pawa separate administration amani haibigi wapam meyekshena khangana na satharakpane hari amaram Churchandpur gi joint students body na atopa lup singa mifam pangtokuna district asi gi mairoi sing mausagomna mahimasing tamba phongana na ba akan mathabak sataba hore aduga indigenous tribals leaders forum gi maikidegi na miyamga khanana na ba mifam sing pangtoktuna ngasi phawda satharakli lana sida makhoi gi miyoi maudra gumdoi hena martyrs oire hairaduna makhoi haksang sing ningthijana lairol sanana ba thabak sing su lokat pa hore hairene su pausita makhatana phongdorakli amaramdana serau suguno masum napat ki khunja sing hinglagadra MR natragana IRB battalion ama thamnabu hotnari MLA Ranjit serau suguno modi napana singma battalion sing amu hanna tangdu laitana masum ingna sing laina ba serau lamkhai da Manipur rifles natragan IRB gi battalions ama matam supi oina thamnabu hotnari haina suguno gi MLA kerajana phongdokre wafamasi hairoki MLA TS Radhesangi miyeng makha hairo higher secondary school hangliba relief center da leriba serau suguno masum atikul singi awawa taraba miyamgi awar apa sing yengsinma lakpigi khongsata MLA na phongdokhibani magna makha tan hai serau lamkhai da MR IRB battalions ama thamnaba wafam Manipur gi governor na su ayaba pibire process su hokre me kungani pan gi nongalamdai afaba khulai paiba ku militant singna landarakpadigi lanjenaraba serau masum sugunu gi miyambo akibi yaudun amuhana kunda laita hanaba panamna battalion asi thamgadabane ki handaki irang asi horakpaga panthadana peace committee sugunu assembly constituency adjoining area of Churchandpur and Bishnupur district haiba masemki committee asidu yariba sing amadi tamgi mihut singna thamoi singna thabak tawbadagi area si akoibada numit kyani irang amata leramde haukiba me tarada Dr. Lahong Khai village ti Seljang village amadi Singhau village da thabak shuruwa maitai mitai nupa nupi angang yauna puna miyoi tara tubumna matektana kuki singna puraktuna peace committee da khushina balaki adubu matamama hekta irang thokpada peace committee na kanmangam loi khanmadagi Manipur lengakta tanaraga sugunu sherogi area da security force deploy toroga tamki madu thamawba aduna maram oiraga me kungani pani kuki militant sing attack aduda mitai maitai shibigi sang nem khibani maduna lamdrabadi sherogi miyam gi leba kari oiramgani khanbada MLA ama oina yamna wakhi hauji tongan relief center sing da lairiba sugunu gi miyam da MLA keranji na appeal tawrodun hai sugunu sherau na pat area kuki singna khudum salamba mafam punama security force na kuki militant sing adu takthoklaga control tawraga laire hauji security force na ayuk nungthil numidang khaidana section na ngak sialaga laire kuki sing attack tawrakpa yaba mafam ama pawba laitre serau sugunu gi mafam sing asida hauji numai mapol takhidre serau na pat gi miyam gi di yum sing paktakna na mai thakibani na kunda laitaba da matam khara sangbayai laingang asu akhanaba package pinaba laktokre sugunu gi oinadi mai thakibasi yum taraga mari taraga manga romdani aduna ahal oiraba ana yaw singatana ataina oiriba nupa nupi singde relief center singda laibigi mutta sugunu da amu hanbiralaga isa gi yumda hanagum laibiwai ki political goiba wafam natabida handak irang asi lushindana bhonabra chief minister gi thausul thorang na asoibe lei have wafam thamladuna MLA Ranjit na asuna so hai handak irang asi da phurup animaki mamal yamlaba misam kya shikre
yum kya tongkoi onkre asumna numit nifuni helaba fawa chief minister na all political party ki mifam kaudabsi asoiba mani all political party ki mifam kauraga aikoina hainingba pangthokhaningba punamak warep lawraga India gi president amasung prime minister na taksingadabani madu hausu fawa chief minister na tawdeki wokhal manaba political party taragi oinadi prime minister unana bonari madugidamak mahaksu Delhi de salaganaki koki MLA taras India gi constitution khangdaba singni haina search tawradun MLA ranjina makhatana hai aikoi lalhobu singna vote ka halakpa ngaktani aduna lalhobu singi wangang batabani hai ki hairokta relief center ama hangduna sugunu shero modi ataikul singi awaw taraba miyambu sangjapam pibibigidam hairok AC gi MLA Dr. Thoksom Radesh Samu thagaladuna MLA ranjana hai miyoibana waraba matamda mateng pangba asitigi hena sawba lining ama laiti MLA Radesh Samamadi center adugi miyoy kutingmak sembiba mapuna Thaujan bisanu haibaga loinana handaki lan aduda serau da leiba maki yumna leramba miyoy lising ahumlom security force section ngak selaga tekta kaidana sapagadaba mafam tamna puthok pirakiba dugi damakta su MLA ranjina security force singbu tawbimal khangbotki MLA gi maikedi gi hairok higher secondary school relief center da lupa lising yang gi mating su piramki masigi yengsin kongset adur hairok AC gi MLA Dr. Thokchung Radesh Sam saruk yaki haiden su paus na makatana fondorakli makasa tharakpu oina pawna pam pauksi diga to pamarui bi pausung mem na thamjege BJP na power pai na bhona bada UKLF ki mateng lakhi Manipur Rifles ki arm court numai pangmagi case ka mari lainana NIA gi court UKLF ki chairman SS Haukimna ikuidana file to ki affidavit ta annexer oina Union Home Minister Amit Shah da UKLF ki chairman SS Haukimna ikiba sithie mahakre annexer oina hakib sithie du da BJP na Manipur power pai na hona bada UKLF ki mateng lakhi Hemanta Biswa amasum Ram Madhav ka yana kiba matungina BJP gi mirepna sada marfudagina maudra phabu bot phangan kibini haina UKLF ki chairman SS Haukibna Union Home Minister Amit Shah da khanganmaga loinana mahakpu mateng pangbina waiki UKLF ki chairman SS Haukibna Union Home Minister Amit Shah da address tawduna English ngani ga taraga mapan gi June 3 ikib sithie du da palibu wapndi BJP na haijarakpa amadi Khanaraba matungda UKLF na BJP bu support tawdun English ngani ga taraga manga pangthukiba district council election da khudong thiba kya gi marakta BJP ki candidate manga mai panki SS Haukib ki city adudai English ngani ga taraga treta pangthukiba Manipur Legislative Assembly mikalda BJP gi matamadu ki General Secretary Ram Madhav amasum Housing Assam ki Minister oidiba Himanta Biswa Sharma ga UKLF United Cookie Liberation Front amasum UPF United People's Friend ka punna phamina dunu yana kiba matungina mikhala du da BJP na state asida power paina bagi damak support okhi mikhala da BJP gi mirep sing mai paki BJP na state asida government semna bu khona bada ayakna asabu thaudang laukibani taseng na hairabda karigumba aikoina BJP da mating panglamdra state asida BJP ki government laibangam namloi masigi mathakta English ngani ga taraga mapana pangthokiba parliamentary election asida su UPF amasum UKLF na Operation tawba mafam sing da BJP gi candidate na sada marfudagi na maudra fawa bot phangkibani sithi eduna magna makhatana hai Manipur Rifles ki arm court ki khulai mang basiga mari leinana ayaki mafam da asobu problem amoire underground organization ama oina pistol tara MLA yamtam haukimna yolakpadi lairupani hairiba pistol adu Manipur Rifles ki arm court ki huralapani haiba khanglaki hiramasiga mari lainana haksina lobga loinana lub asina state government gi makok thongbo official amadi NIA gi team ga puna phamina duna mifam ama pangtoktuna wapom kya yanaki DGP LM Khautai DIG Themting hamasum NIA gi in charge yauna DGP gi office ta UKLF na laikhiba noising adu handorakpa tarabadi NIA amasum state force operation tawrai case asidagi UKLF ki chairman SS Haukib ki maming lakthuklagani haina yanaki hairi yanaki bamatungina English ngani ga taraga ni pani August tarukta haikak pokpi power station industrials gate manakta DIG intelligence ta nomaising NIA da kusinaki makata na English ngani ga taraga ni pani October kuntrada pistola masu DIG intelligence ta maki office ta laktuna sinaki adobe English ngani ga taraga ni pani August kunguhumdoi dam hangna mapan sathukiba matamda NIA Imphal laiba maki mayumna laktuna drama satharaba matungda magna sinakiba pistol tara adu maki mayumdagi phare haina media da hablaki iramasigi matang English ngani ga taraga mapan gi January kungani pana case asigi charge sheet thangalaki hari
oirakliba punama asina maram oiraga Union Home Ministerna kupna khanaraga case asigi matana mari lenaba NIA da pauktak piduna hana yanakipu wapongi matungna sananaba sinbiu hanisu SS hawkipna maki sithi du da haire hanisu pausna makatana fondorakli Lushilak point at top palm, Churchandpur Medical College ki class. Churchandpur Medical College ki director ng si topo notification na magimatong ina Zenimsong na Medical College asigi offline class ng tha sige taraga mapandagi hauraga ni hairi. Masigi dam Churchandpur Medical College ki mayroy sing na makoy kudungsa na bagidama college asigi din academy digi akupa mo roles sing khang labayaga ni natraga na college ki emails churchandpur@gmail.com amasung WhatsApp SMS 923390 2692 dagi khangba yagani so haidi adu hausi ko ina di myam paw sa matang sa lusin jarage mas myam pura no update ngamin si